Wari macagi maming ice cream. Nongma chahi 10 nupa macha amana hotel amada yamna hawba ice cream makhal ama chaba changlami. Mahak table amada famthai hotel dugi seba tawbi nupi amana mahaki table da ising bottle ama thami aduga kari sa sike hanglei. Nupa macha duna khara hawba makhalgi ice cream du lupa kyano hangi. Hotel nupi duna lupa yankhai ni khumi. Nupa macha duna magi phuri khawda yawriba paisa asoiba singdu putholaga masing thi. Hotel gi mapanda miyoi khardi hotel dugi table hangba ngaiduna laribani aduga nupa macha duna magi paisa masing thiraga laibadu hotel nupi duna sawningba phawronglami. Nupa macha duna icham chamba ice cream makhal du kayano hanglei maduda hotel nupi duna saurabna lupa 35 ni khumlagi. Nupa macha duna magi paisa du amuk masing thi aduga hairi aigi icham chamba ice cream makhal du pibiu. Hotel nupi du ice cream du pire aduga bill du su magi table da thanamle aduga chatkhirami. Ngehak lerga nupa macha du cashier da ice cream gi paisa piramlaga thokre. Hotel nupi duna nupa macha duna charamba table du sengdokpa laglami. Mahakna yamna thajadaba thodok ama thengnarami. Mahakna sengdokliba table du da laiba glass du gi nakanda nupa macha duna mahaki damak tip oina lupa 15 thambirami. Nupi du masa mathanda ikaiba phawraklami. Mataw sum tawduna hotel nupi duna angang nupa macha du dagi para amadi tamchaki.